ꯈꯨꯔꯨꯝꯖꯔꯤ ꯃꯊꯦꯜ ꯔꯦꯁꯤꯄꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯃꯐꯝꯗ ꯍꯟꯅ ꯍꯥꯏꯖꯔꯤ ꯉꯁꯤ ꯑꯩꯍꯥꯛꯅ ꯁꯦꯝꯖꯒꯗꯧꯔꯤꯕ ꯔꯦꯁꯤꯄꯤ ꯑꯁꯤꯗꯤ ꯃꯦꯗꯥ ꯑꯃꯗꯤ ꯂꯐꯣꯏꯒꯤ ꯇꯟꯅꯤ ꯔꯦꯁꯤꯄꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯛꯐꯥꯁ ꯅꯠꯇ꯭ꯔꯒ ꯅꯨꯡꯊꯤꯜꯗ ꯍꯧꯔꯒ ꯆꯥꯒ ꯂꯣꯏꯅꯅ ꯊꯛꯂꯕꯁꯨ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯃꯇꯣꯝꯇ ꯆꯥꯔꯕꯁꯨ ꯌꯥꯝꯅ ꯍꯥꯎꯏ ꯔꯦꯁꯤꯄꯤ ꯑꯁꯤ ꯁꯦꯝꯕꯗ ꯀꯔꯤ ꯆꯪꯏ ꯍꯥꯏꯕꯗꯨ ꯑꯩꯍꯥꯛ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯃꯦꯗꯥ ꯀꯥꯞ ꯑꯅꯤꯈꯛ ꯂꯧꯔꯦ ꯆꯤꯅꯤ ꯀꯥꯞ ꯑꯃ ꯁꯨꯖꯤ ꯀꯥꯞ ꯑꯃ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯑꯗꯨꯗꯒꯤ ꯂꯐꯣꯏ ꯑꯅꯤ ꯃꯆꯜꯁꯤꯡ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯔꯕꯅꯤꯅ ꯁꯦꯝꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯑꯃꯨꯛ ꯆꯠꯂꯁꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯀꯣꯟ ꯑꯃꯗ ꯂꯐꯣꯏ ꯑꯅꯤꯁꯦ ꯃꯀꯨ ꯈꯣꯛꯇꯣꯛꯂꯒ ꯊꯝꯂꯦ ꯍꯧꯖꯤꯛ ꯁ꯭ꯇꯤꯜ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯔꯅꯤ ꯑꯗꯨꯒ ꯂꯐꯣꯏ ꯑꯅꯤꯁꯦ ꯐꯖꯅ ꯊꯨꯒꯥꯏꯔꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯒꯦꯁꯇ ꯈꯥꯡ ꯑꯃ ꯊꯥꯡꯒꯠꯂꯦ ꯈꯥꯡꯁꯤꯗ ꯊꯥꯎ ꯍꯥꯞꯄꯦ ꯊꯥꯎꯁꯤ ꯔꯤꯐꯥꯏꯟ ꯑꯣꯏꯜ ꯑꯣꯏꯅ ꯍꯥꯞꯄꯛꯏꯅꯦ ꯁꯤꯗ ꯊꯥꯎꯒꯤ ꯃꯍꯨꯠꯇ ꯘꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯒꯅꯤ ꯊꯥꯎꯁꯤ ꯁꯥꯔꯕ ꯌꯦꯡꯒꯦ ꯑꯍꯥꯟꯕꯗ खितंग थाददुना जेंगनी थावसे सारे मथक्ता तावखलाए सि लौथोलगे हौजिक खांगासिगी मथक्ता असुमाइना खाबै अमना कोलगा
mayam aigi lafoiga maidagagi tanna se loire ado mayam su try to view ado kamai to wi haibedo comment box ta haibirau ngasi gi oina di video se matang si de loisinjarage mayam aigi video sibu like to view subscribe to view share to view aduga aroi beda bell button number kaubigan